ꯑꯩꯒꯤ ꯃꯊꯦꯜꯗꯤ ꯁꯤꯗ ꯑꯂꯨ ꯂꯩꯖꯔꯦ ꯃꯌꯥꯝ ꯀꯩ ꯊꯣꯡꯗꯧ ꯃꯥꯜꯂꯤ ꯑꯂꯨ ꯊꯣꯡꯗꯧ ꯃꯥꯟꯕ꯭ꯔꯥ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯁꯤꯒ ꯇꯧꯔꯒ ꯑꯗꯨꯕꯨ ꯅꯠꯇꯦ ꯊꯣꯡꯒꯗꯕ ꯏꯟꯖꯥꯡꯗꯤ ꯀꯩꯊꯦꯜꯗꯒꯤ ꯂꯧꯖꯔꯛꯂꯦ ꯃꯁꯤꯒꯤ ꯉꯥꯁꯦ ꯄꯨꯛꯂꯥꯎꯕꯤꯁꯦ ꯀꯤꯂꯣ ꯑꯃꯅꯤ ꯀꯤꯂꯣ ꯑꯃ ꯇꯥꯕ ꯄꯨꯛꯂꯥꯎꯕꯤꯅꯤ ꯐꯖꯔꯦ ꯁꯤꯁꯦ ꯐꯖꯅ ꯊꯣꯡꯊꯔꯒꯦ ꯅꯞ 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 ꯂꯥꯎꯔꯕꯣ ꯆꯅꯝ ꯂꯩꯔꯦ ꯇꯤꯜꯍꯧ ꯂꯩꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯂꯩꯔꯦ ꯑꯩ ꯇꯧꯔꯒꯦ ꯁꯥ ꯃꯔꯣꯏ ꯂꯩꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯂꯩꯔꯦ ꯁꯤꯡ ꯂꯩꯔꯦ ꯑꯗꯒꯤ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯃꯅꯥ ꯂꯩꯔꯦ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯃꯅꯥ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯏꯆꯥꯅꯨꯄꯥ ꯂꯩꯔꯦ ꯃꯩꯖꯥꯎꯕ ꯀꯨꯀꯔ ꯀꯥꯝꯕꯒꯤ ꯃꯥ ꯌꯦꯡꯕ ꯍꯧꯔꯦ ꯀꯨꯀꯔ ꯀꯥꯝꯕ ꯌꯥꯝ ꯀꯤꯔꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯛꯑꯕꯅꯤꯅ ꯃꯥ ꯀꯨꯀꯔ ꯀꯥꯝꯕ ꯀꯩꯝ ꯈꯟꯗ꯭ꯔꯦ ꯁꯨꯝ ꯀꯤꯖꯩ ꯑꯗꯨ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯛꯑꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯊꯣꯡꯗꯔꯁꯤꯀꯣ ꯉꯁꯤ ꯉꯥꯁꯦ ꯅꯪꯒꯤ ꯅꯆꯤꯟꯕꯗꯨ ꯇꯧꯔꯣ ꯇꯧꯔꯣ ꯁꯦ ꯅꯝ ꯇꯧꯔꯣ ꯁꯦ ꯁꯤꯅꯤ ꯑꯂꯨꯗꯣ ꯐꯖꯅ ꯇꯧꯍꯜꯂꯣ ꯑꯃꯨꯛꯇꯪ ꯀꯩꯅꯣ ꯇꯧꯔꯒꯦ ꯁꯨꯃꯥꯏꯅꯀꯣ ꯆꯥꯎꯍꯜꯂꯒꯦ ꯌꯥꯔꯦ ꯑꯗꯨ ꯌꯥꯔꯦ ꯆꯥꯕꯁ ꯌꯥꯔꯦ ꯁꯤ ꯁꯨꯕꯗꯤ ꯁꯨꯔꯒꯦꯔꯥ ꯆꯥꯛꯁꯨ ꯀꯥꯞꯃꯦ ꯁꯨꯔꯒꯦ ꯌꯥꯗꯦ ꯑꯗꯨ ꯅꯥꯟꯊꯔꯛꯑꯦ ꯁꯨꯝ ꯌꯥꯗꯦ ꯂꯩꯅꯤꯡꯗ꯭ꯔꯦ ꯌꯥꯝ ꯇꯣꯛꯅꯤꯡꯗ꯭ꯔꯦ ꯆꯉꯥꯡꯁꯨ ꯂꯣꯏꯔꯦ ꯋꯥꯔꯦꯕ ꯆꯥꯛꯁꯦ ꯀꯌꯥꯔ ꯀꯥꯝꯃꯦ 5ꯔꯛ ꯀꯥꯝꯍꯜꯂꯣ ꯌꯥꯔꯦ 5ꯔꯛ ꯁꯤꯅꯤꯁꯦ ꯊꯣꯡꯕꯗ ꯃꯨꯊꯔꯛꯑꯒꯦ ꯉꯥꯁꯤꯗꯤ ꯌꯥꯝꯗꯤ ꯌꯥꯝꯃꯤꯍꯦ ꯈꯥꯏꯗꯣꯛꯑꯒ ꯑꯝꯇ ꯌꯦꯡꯒꯦ ꯑꯗꯨꯒ ꯆꯥꯝꯊꯣꯛꯑꯒꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯣ ꯑꯁ ꯐꯖꯔꯦ ꯉꯥꯁꯤꯗꯤ ꯁꯤꯒꯤ ꯄꯨꯛꯂꯥꯎꯕꯤ ꯃꯔꯨꯝꯁꯤꯅꯤ ꯌꯥꯝ ꯍꯥꯎꯔꯤꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯁꯦ ꯑꯗꯨꯕꯨ ꯇꯧꯔꯒ ꯉꯥꯗꯤ ꯐꯖꯅ ꯍꯥꯎꯔꯅꯤ ꯑꯩ ꯈꯪꯖꯕ ꯑꯃ ꯂꯩꯔꯦ ꯄꯨꯔꯥ ꯐ꯭ꯔꯦꯁꯅꯤꯅ ꯆꯥꯝꯕ ꯂꯣꯏꯔꯦ ꯊꯣꯡꯕꯒꯤ ꯇꯌꯥꯔꯤ ꯔꯦꯗꯤ ꯇꯧꯔꯒꯦ ꯈꯥꯡ ꯊꯥꯡꯒꯠꯂꯒꯦ ꯁꯤ ꯂꯩꯖꯔꯦꯀꯣ ꯉꯧꯅꯕ ꯑꯃꯗꯤ ꯉꯥ ꯍꯧꯖꯤꯛ ꯈꯥꯡ ꯊꯥꯡꯒꯠꯂꯒꯦ ꯁꯤꯗ ꯍꯤꯡ ꯑꯇꯤꯡꯕ ꯂꯩꯔꯦ ꯃꯔꯨ ꯃꯔꯥꯡ ꯖꯤꯔꯥ ꯃꯦꯊꯤ ꯃꯔꯨ ꯂꯩꯖꯔꯦ ꯈꯥꯡꯁꯦ ꯍꯥꯏꯐꯦꯠ ꯅꯥꯟꯊꯣꯛꯄꯤꯒꯅꯤ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯁꯤꯗ ꯂꯩꯔꯝꯕ ꯐꯠꯇ ꯍꯥꯎꯊꯤ ꯄꯨꯝꯅꯃꯛ ꯁꯤꯒꯤ ꯃꯣꯟ ꯃꯣꯟ ꯂꯥꯎꯔꯕ ꯐꯤꯁꯤꯗ ꯅꯥꯟꯊꯣꯛꯂꯕ ꯃꯇꯨꯡ ꯃꯩ ꯍꯧꯒꯠꯆꯔꯒꯦ ꯃꯩ ꯍꯧꯒꯠꯆꯔꯦ ꯈꯥꯡꯁꯤꯗ ꯂꯩꯖꯔꯦ ꯉꯥꯁꯦ ꯀꯤꯂꯣ ꯑꯃꯅꯤꯅ ꯀꯤꯂꯣ ꯑꯃꯒꯤ ꯉꯧꯕ ꯌꯥꯕ ꯊꯥꯎ ꯀꯌꯥꯝ ꯍꯥꯞꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯁꯤꯗ ꯍꯩꯖꯔꯛꯑꯒꯦ
फाइनली थाउजे ꯍꯩꯖꯔꯒꯦ ꯌꯥꯔꯦ ꯆꯞ ꯆꯥꯔꯅꯤ ꯍꯧꯖꯤꯛ ꯃꯨꯜꯂꯦ ꯊꯥꯎ ꯃꯨꯜꯂꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯇꯧꯖꯒꯗꯣꯏꯁꯦ ꯑꯍꯥꯟꯕꯗ ꯇꯦꯖꯄꯇꯥꯁꯦ ꯃꯅꯝꯒꯤꯀꯣ ꯍꯤꯠ ꯈꯤꯇꯪꯁꯨ ꯐꯥꯎꯍꯧꯒꯦꯕ ꯍꯤꯠꯁꯦ ꯀꯟꯕꯅꯤꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯥꯔꯒꯁꯨ ꯇꯤꯜꯍꯧ ꯆꯅꯝꯁꯦ ꯖꯔ ꯀꯥꯁꯟꯈꯤꯕ ꯃꯇꯨꯡꯗ ꯍꯤꯡ ꯑꯇꯤꯡꯕꯁꯦ ꯉꯁꯥꯏꯒꯤ ꯁꯤꯡꯁꯤꯗꯤ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯦ ꯌꯥꯝ ꯃꯨꯟꯅ ꯑꯣꯠꯄꯒꯤ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯇꯦꯛꯁꯆꯔꯗꯣ ꯀꯥꯏꯒꯗꯕꯅꯤꯀꯣ ꯇꯦꯛꯁꯆꯔꯗꯨ ꯀꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯀꯥꯁꯟꯕꯅ ꯍꯥꯜꯂꯦꯕ ꯑꯗꯨꯒ ꯁꯤ ꯇꯤꯜꯍꯧ ꯑꯃꯁꯨꯡ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯃꯅꯥꯁꯦ ꯊꯥꯖꯔꯦ कैमरादा येंगना कैमरादा येंगा कीबोर्ड सर्जरी तौबा मरु मरला चामच अहूम थादजरे चामच अहूम काफी तारे अदुगा मुहाक सुमायना लेंगी ओपा है मदुगे ओप लेंगी माले अदुना खाबईना सुमायना मुहाक लेंगी है ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤ ꯑꯇꯤꯡꯕꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯗꯖꯒꯅꯤ ꯊꯥꯗꯔ ꯃꯇꯨꯡꯗ ꯃꯦꯒꯤ ꯌꯥꯎꯕꯅꯤꯅ ꯀꯨꯏꯅ ꯉꯧꯕ ꯌꯥꯗ꯭ꯔꯦ ꯀꯨꯏꯅ ꯉꯧꯔꯒ ꯊꯥꯔꯒ ꯃꯩꯗ ꯄꯪꯇꯥꯛ ꯂꯩꯊꯖꯒꯦ ꯃꯦꯒꯤ ꯍꯦꯛ ꯉꯧꯔꯕ ꯃꯇꯨꯡꯗ ꯉꯥ ꯊꯥꯗꯒꯦ ꯉꯥ ꯊꯥꯗꯖꯒꯗꯤ ꯋꯥꯔꯒ ꯑꯩꯈꯣꯏꯒꯤ ꯃꯦꯊꯤꯁꯤꯗꯤ ꯈꯤꯇꯪ ꯃꯩꯔꯧ ꯍꯦꯟꯖꯤꯟꯈ꯭ꯔꯗꯤ ꯀꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯉꯥꯒ ꯈꯥꯕ ꯌꯥꯎꯋꯦ ꯑꯇꯩ ꯀꯩꯅꯣ ꯅꯠꯇꯦ ꯁꯤꯒꯤꯁꯦ ꯊꯨꯝ ꯑꯁꯤ ꯂꯥꯛꯆꯒꯅꯤ ꯊꯨꯝꯁꯦ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯊꯨꯝꯁꯦ ꯈꯔ ꯆꯪꯅꯕ ꯁꯨꯃꯥꯏꯅ ꯇꯣꯏꯗꯅꯕ ꯆꯠꯂ ꯇꯣꯏꯗ꯭ꯔꯤꯉꯩꯗ ꯑꯣꯠꯊꯔꯒ ꯄꯨꯔꯥ ꯃꯐꯣꯟ ꯇꯥꯏꯅꯕ ꯅꯠꯇ꯭ꯔꯗꯤ ꯈꯔ ꯃꯨꯟꯁꯤꯜꯂꯛꯑꯀꯥꯟꯗ ꯃꯁꯤ ꯃꯩ ꯂꯩꯈꯠꯆꯔꯒꯦ
ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯁꯨ ꯃꯥꯒꯤ ꯆꯪꯐꯝ ꯊꯣꯛꯄ ꯖꯒꯥꯗ ꯆꯪꯍꯟꯒꯗꯕꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯂꯦꯛꯊꯔꯒ ꯊꯣꯛꯂꯛꯄ ꯆꯨꯝꯗꯒꯤ ꯆꯨꯝꯅ ꯆꯪꯉꯒ ꯂꯦꯛꯊꯔꯒ ꯊꯣꯛꯂꯛꯀꯗꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯁꯨꯕꯁꯤꯡꯁꯨ ꯊꯥꯗꯔꯒꯅꯤ ꯊꯥꯗꯔꯕ ꯃꯇꯨꯡ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯇꯛꯄꯁꯦ ꯁꯤ ꯈꯤꯇꯪ ꯑꯗꯨꯝ ꯆꯪꯍꯟꯒꯗꯕꯅꯤ ꯃꯇꯝ ꯇꯞ ꯄꯨꯡꯁꯜꯂꯒ ꯑꯣꯏꯁꯟꯅꯕꯅꯤꯀꯣ ꯉꯧꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯃꯍꯥꯎ ꯋꯥꯠꯀꯅꯦꯕ ꯂꯩꯁꯦ ꯃꯇꯨ ꯍꯣꯡꯉꯒ ꯂꯥꯛꯄ ꯀꯨꯏꯅꯕꯅꯦꯕ ꯂꯩꯗ ꯑꯍꯥꯎ ꯆꯥꯃꯟꯗꯅ ꯇꯨ ꯍꯣꯡꯕꯗꯣ ꯇꯨꯍꯥꯎ ꯍꯣꯡꯕꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯂꯩꯕ ꯀꯨꯏꯔꯕꯅꯤ ꯑꯗꯣ ꯃꯁꯤꯗꯤ ꯂꯨꯄꯥ 100ꯒꯤ ꯄꯨꯛꯂꯥꯎꯕꯤꯁꯤꯅ ꯂꯩ ꯃꯇꯨ ꯍꯧꯔꯒ ꯅꯥꯟꯊꯣꯛꯍꯜꯂꯒꯦ ꯃꯆꯨ ꯊꯥꯛꯆꯤꯟꯖꯔꯦ ꯃꯆꯨꯅ ꯀꯣꯟꯅ ꯊꯥꯛꯄꯒꯤ ꯃꯔꯝꯗꯤ ꯃꯆꯨꯁꯤ ꯌꯥꯝ ꯅꯞꯁꯜꯂꯤ ꯀꯥꯁꯟꯕ ꯊꯨꯏ ꯑꯗꯨꯅ ꯁꯥ ꯃꯨꯜꯂꯒ ꯃꯆꯨ ꯊꯥꯛꯆꯤꯜꯂꯒꯗꯤ ꯀꯥꯁꯟꯗꯅ ꯃꯍꯤ ꯍꯥꯟꯅ ꯊꯥꯛꯆꯤꯜꯂꯒꯗꯤ ꯀꯥꯗꯅꯕꯅ ꯑꯗꯨꯅ ꯍꯥꯎꯔꯔꯣꯏ ꯑꯗꯨꯅ ꯃꯆꯨꯁꯤ ꯀꯣꯟꯅ ꯂꯥꯛꯆꯕꯅꯤ ꯉꯥꯛꯇꯪ ꯉꯧꯔꯒ ꯑꯗꯨꯝ ꯄꯥꯠ ꯂꯧꯔꯒ ꯃꯍꯤ ꯊꯥꯛꯆꯤꯟꯕ ꯌꯥꯏ ꯊꯥꯛꯀꯗꯕ ꯃꯍꯤꯗꯤ ꯁꯤ ꯂꯩꯔꯦ ꯆꯦꯡꯍꯤꯁꯦ ꯆꯦꯡꯒꯤ ꯃꯍꯤ ꯖꯣꯔ ꯍꯩꯖꯤꯟꯕ ꯌꯥꯏ ꯍꯧꯖꯔꯅꯤ ꯍꯥꯎꯕ ꯍꯥꯎꯕ ꯇꯥꯔꯦ ꯃꯅꯝꯗꯣ ꯈꯔ ꯆꯦꯡ ꯍꯥꯞꯆꯤꯟꯒꯅꯤ ꯃꯅꯝ ꯑꯗꯨꯝ ꯊꯣꯛꯆꯔꯛꯑꯗꯕꯅꯤ ꯍꯥꯞꯄꯨ ꯍꯥꯞꯈ꯭ꯔꯗꯤ ꯃꯥꯒꯤ ꯃꯊꯧ ꯑꯗꯣ ꯑꯗꯨ ꯑꯩ ꯃꯌꯥꯝ ꯈꯪꯉꯣꯏꯀꯣ ꯑꯩꯗꯤ ꯈꯥꯕꯩꯅ ꯑꯗꯨꯝ ꯑꯣꯠꯂꯦ ꯑꯣꯠꯅ ꯀꯩꯝ ꯇꯣꯏꯍꯟꯗꯕꯤꯗ ꯁꯦ ꯃꯥꯏ ꯇꯦꯛꯁꯆꯔꯁꯦ ꯑꯗꯨꯝ ꯀꯥꯏꯗꯕꯤꯗ ꯂꯩꯌꯦ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯕꯗꯁꯨ ꯎꯗꯕ ꯑꯥꯏꯇꯦꯝ ꯑꯃꯈꯛ ꯍꯦꯟꯅ ꯊꯥꯗꯖꯔꯛꯀꯦ ꯁꯦ ꯍꯋꯥꯏ ꯊꯔꯥꯛ ꯍꯌꯦꯡ ꯉꯥꯔꯦꯟꯒꯤꯗꯤ ꯐꯖꯔꯗꯕꯅꯤ ꯍꯧꯖꯤꯛ ꯈꯔ ꯑꯃ ꯆꯥꯔꯅꯤ ꯍꯌꯦꯡ ꯉꯥꯔꯦꯟꯒꯤ ꯈꯔ ꯑꯃ ꯆꯥꯔꯅꯤ ꯉꯥꯔꯦꯟ ꯆꯥꯕꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯇꯧꯔꯛꯀꯦꯕ ꯉꯁꯤꯅ ꯄꯨꯛꯂꯥꯎꯕꯤ ꯊꯣꯡꯕꯒꯤ ꯕ꯭ꯂꯣꯛ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡ ꯑꯌꯨꯛꯅ ꯑꯃꯨꯛ ꯉꯥꯔꯦꯟꯗꯨꯒ ꯆꯥꯛ ꯑꯁꯥꯕꯗꯨꯒ ꯑꯗꯨꯒ ꯏꯔꯣꯝꯕ ꯑꯃꯒ ꯇꯧꯔꯒ ꯆꯥꯕꯒꯤ ꯑꯌꯨꯛ ꯆꯥꯛ ꯆꯥꯕꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯇꯧꯔꯛꯀꯦ ꯉꯥꯗꯤ ꯁꯤ ꯂꯣꯏꯔꯕꯒꯨꯝꯕꯅꯦ ꯃꯍꯤꯁꯦ ꯈꯔ ꯂꯩꯔꯤ ꯑꯗꯨꯅ ꯃꯍꯤꯁꯦ ꯈꯔ ꯀꯨꯡꯁꯤꯜꯍꯜꯂꯀꯥꯟꯗ ꯑꯣꯏꯁꯜꯂꯀꯥꯟꯗ ꯂꯩꯔꯁꯦꯕꯀꯣ ꯃꯌꯥꯝ ꯐꯖꯩꯔꯤꯅꯤ ꯁꯤ ꯃꯈꯣꯟꯁꯤꯗꯤ ꯅꯠꯇ꯭ꯔꯥ
ꯐꯖꯔꯤ ꯅꯠꯇ꯭ꯔꯥ ꯆꯥꯛꯆꯧ ꯐꯪꯖꯗꯕ ꯅꯈꯣꯏꯗꯤ ꯆꯥꯛꯆꯧ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯆꯥꯛꯈꯣꯝꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯃꯑꯣꯡꯗꯤ ꯃꯥꯜꯂꯦ 5 star ꯍꯣꯇꯦꯜꯒꯤ ꯆꯦꯐꯀ ꯃꯥꯜꯂꯤ ꯐꯖꯩ ꯆꯥꯛꯆꯧꯀꯣ ꯐꯪꯖꯗꯕ ꯅꯈꯣꯏꯗꯤ ꯆꯥꯛꯆꯧꯀꯣ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯉꯥꯁꯤꯕꯨ ꯑꯩ ꯏꯊꯟꯇ ꯆꯥꯕꯩ ꯃꯑꯣꯡ ꯑꯩꯁꯨ ꯁꯥꯏꯀꯤꯗꯦꯕꯀꯣ